Assalamualaikum warahmatullahi wabarakatuh. Radio SRDF na adum taran nokchari. Demonetization na mangan takan krapa mga subasahi. Orissa gi khunggang amada leba Sudarshan Soren ko bamiyoy ama kilometer taret lap na leba Megfal Hospital da cycle da tonghanduna anaba machanupa ama pupukalaki. Mahag na yam na wana tungsin jaduna thamjarakpa lupa lising mga suloy na raki. Anaba adugi pibam luselakpana mafam adugi doctor amana Sambalpur Hospital da refer torami. Sambalpur Hospital adu Megpal Hospital da sarona kilometer ni pulap na lay nakal amram dana anaba adugi pibam hen na luselaklami. Angang adu konglay tuna uba darkar oirami hospital ki akoy badalay riboto driver sing aduda lupa sama sapi utlatuna mahaki masabu Sambalpur Hospital da thenbina bahayjarami. Adubu kana amana lupa sama sapi adu lau haibi yaramdi. Thodok asi Modi lengagna lupa sama sapi ising sapi thingjin khraba matung taruk ni soban numit sok lesinga ni subna taraga taruki November ki tang tara mari to thoki bani. Demonetization na maram werga matam chana yo bangaman kide hospital yo ringa ki marakta angang adugi yabi thawai thaba taki. Lupa sama sapi lising sapi bothing jinduna lebak asidale riba miyamna yamna pamna sudina riba note adugi sada 86.4 manganki. Punjibat sing passes sing amasung karbarawala sing di mangjawna na note ban taurani haiba khanglami. Maramaduna madugi awa sithing di isam jamna hingjariba praja sing khakta to oiki. Numit kaya ni akan benungsagi masa khangduna bank singi mamangta pareng lepnaki masama ki pesa ontok na nabo hotna bada police ki sai sabataki miyoy kaya amana nungsagi saraba masa kham ngamdraduna punse pikamnaki. Lebak asage economy yamna sokchen kre stock index losen kre miyoy la kaya thabak toromba sing tofum leitabadagi kakngau na tuna charhalle school kajriba angang singda ayuke salen pijabangam khide lau singu ki lamda achoba se theng nangki lomi kaya na masana masagi thawai lawchaki sarkar ki maketi ki lauthok ke scheme singna karisu kana ba pibangam dre thingkraba paisa sing chamata 1990 bank sing da hanjin kre black money di phabangam khidre adugumna oikrabasu jalim sarkar asinadi achauram kajari Fascist government na tokiba nord ki athingba aduna miyoy jam hen harpi kre makoina praja ge awaba amasung mai pakpa karino masak khangdi numit yangkhaini aduk nate sahi manga sukraba asida phawa haujuk prajana awaba mayuknari Hazrat Aiz bin Amr radhiyallahu ta'ala anhu na pautam di madudi no mamhak Ubaidullah bin Ziyad ki manakta salami Ubaidullah na mahak ngonda hairami nung sirabai sanupa aina hujura karam sallallahu alaihi wasallam duki tajawi mahak hairami phat tabane thawsingda praja ki minung si yaude haina أشرقت نفسي بنور من فؤادي